KRA na Kuki volunteer ama phurubadagi cycle da Erang thokhre ngarang nuthil KRA gi kadar sing na Kuki village defense force ki kadar amana yu thaklaga miyam da katu karal tawi haibagi maral da pharaga phurubadagi cycle kai thel gi dukan sing thonglon bagaloina na akalani gi marakta Zauna Unkana Kray, Adomonamak Taudo Osaki Matanga Kuki, CSO sing Amade, Miyagi Mihosing Puna Paminaduna, Wari Sanabada Yanaba Porakpadagi Nakal Anina Unkanaram Basing, Handok Nakre Loina Loina, Tonga Tongalba Kuto Nabagi Taudokta, Kuki Mui Mari Si Kray. Ahanbada Sisipur ki small Sam village Manipur dagi Manipur da ARB oiba ama ngarang Myanmar da sikre ani subada KN region da KN gi sep ama junta gi makhota sikre ahum subada PDF ani Saigang region Burma da junta ga khut thona bada sikre punna Kuki gi mi oi mari khut thona bagi thaudok da sikre India lenga ka su agreement ki khuyek pina kraba su union territory ki demand Handokpa leite haina su group na phongdor kre metai amadi Kuki jo phuruk ki marakta lairiba buffer zone adu lokthok tuna nakalani gi miyamna athingba yautna sathok sasin tawbugi ayaba Kuki jo council na pikiba leite haina su thamlakre haukiba thasigi mari da Ministry of Home Affairs amadi Kuki su group singa wari sanaduna makatana sahi amasu extension tawkiba adu thaganingai ni adubu suspension of operation ki khuyek pina kraba su Kuki jo miyamna taliba legislature yawpo union territory ki demand adu KNO amadi UPF na Handokpa leite haina phongdorakle United People's Front UPF amadi Kuki National Organization KNO na punna khuyek piduna thadorokpa serol amada Government of India Government of Manipur amadi KNO amasung UPF ki marakta tripartite dialogue atchathaduna su agreement ki khuyek pina khiba adu landam asida ingtapa amasung political stability puraknabagi pandamda khuyek pina khibane khuyek pina badu da nauna Samdok Sadok Krabasana Kanglon Atugi Matungina Leba Asagi Ladybug Constitution Asigi Makada Nakalahungi Marakta Makata na political settlement Purokna Bagilambi Amasu Yapangam Lehana Pondorakle Manipur territorial integrity Matanga Keno Amadi UPM na joint statement talk to na Torok Libasero Asina Makata na High State Amagi Ladybug territorial integrity Natraga unilateral administrative Yauna boundary Nona Samdok Pasadok Pahaibasi Indian Constitution Gi Ladybug Article 1, 3 Amasung 368 Makada Parliament na paikhatpa ngambagi power piri haina su phongdorakle National Highway to Imphal Dimapur lambi hangdokpagi matangda KNO amadi UPF na sengdoklatna hai National Highway to Imphal Dimapur lambi kaidongaida Kuki jo miyam na thenjinba natraga blockade tawkhiba leite Kangpopi district phauduna chatliba National Highway 2 ga mari lenana Kuki jo council na phongdokleba wafam asi highways ta pusilakliba maro eba potsai puthok pusin tawbada Central Security Force na lokhaliba khuzil thorang duda maro ina Kangpopi gi miyam na saugotna ba appeal Bune, Maitay Amadi Kuki jo Puruki Marakta Ladiba buffer zone adu lokthok tuna nakalani gi miyamna athingba yaudana sathok sasin tawbugi Kuki jo council na ayaba pikhiba leite ngasi Ladiba buffer zone asi hana gi matawgum makhata na laikhigani National Highway ngak senbagi thabakti highway paring asida deploy tawriba security force amasung government of India na responsibility pugadabani haujuk Ladiba region asigi security amasung political landscape asibu ikai khumnabu utuna laibak miyam amadi media sungna lana ipok sandok Naba Honoroi Dabani Hainu Supongdorakle, Gerald Namakata Duna Hai Kuki Zomiana Leva Asagi Constitution Gi Makada Legislature Yabo Union Territory Gi Demand Ase, Lakado Ribu Tripartite Political Dialogue Ta Keno Amasung UPM Namakata na Pukatan Taksingani Hainu Supongdorakle. Nakalamaromda numit humnigi manungda maitai sing National Highway sing da satpa yabagi order thoktrabadi khongjang sangsilagani haina phongdokre Delhi da Kuki group singa government of India ki marakta suspension of operation su sangdokraba matung Kuki jo council kaubalup amana National Highway da athingba leite aduba maitai na buffer zone nga satkadabani haina phongdorokpa wafam phongdokhibagaloina na National Highway da free movement jahangadabani haina ngarang segmai kaithel da wakan mi phamkre People's Progressive Alliance Manipur PPAM gi mijeng makhada imagi maira amasung awang sengmai apun balup anina punna khusamladuna wakan mifamadu sathaki wakan mifamadu da saruk yakeba imagi maira gi president DI Sujatana numit humni gi manung da center amadi state langakna maitai sing state asiki National Highway sing da satpa yahanabagi order thoktrabadi miyam gi akanba khongjang sangsilakani haina phongdokre Manipur da popular ministry lehanbagi wafam prime minister ge khongchat matung lekhai taga dori MLA khara Delhi da leiba yaure adubu lengak sembaga mari lenana center gi masak naiba lusingba amataga una khidre haire kumja 2022 da pangthokpa taragani thoi shuba Manipur Legislative Assembly gi mikhal matung dagi sahi adugi March tha dagi linglaklaga February 9 2025 da resign tohan khraba matung da February 12 2025 dagi president rule salairaki ba tha taruk ki ani suba thengkhang sang
chongsilakpa amasung mathangi tarangdu shuba assembly gi mikhal kumja 2027 gi anganba sarukta pangthokadabana center gi lusingba singna Manipur da miyam gi mihut gi popular ministry ama lehaningbagi apamba leirabasu tha asigi anisuba chayol da prime minister na state asida laklam laba matung laikhai taga dawri prime minister tha asigi anisuba chayol da Mizoram amasung Assam khongsat gi cherakta Manipur da su pungkhara laklam duna Churchandpur amasung Kangla da wanganglam laga Assam da chatkigani mafam aduda hingleklaga mathangi numita Delhi gi damak Guwahati thadokani adubu tha asigi taratare tamahaki mapok kumon thoram lebak senba thongna BJP mandal singna senduna pangthokpaga loinana Gujarat ta khwaidagi chawba thoram pangthokadabana numit adu phawbudi Manipur da anobalenga ama lehanba natraga lehandabagi wafam lekhai takhiro hadi mahaki mapok kumon thoram pangthoklaba matungda BJP gi oiba national gi thakta mifam ama pangthokhigani masigi matungda parliamentary board ki mifam pangthoklaga lekhai tagani akaknaba warep ama central leader singna lauraba matung aroibo oina party gi masak naiba miyoi singbu Manipur da observer oina khanduna thabak tharakhigani haidi amaromda Manipur da lakani haibadagi Rajbhavan da changsinduna governor Ajay Kumar Balaga tonga unakhiba speaker TI Saitabarta yauna MLA khara hujik Delhi da leiraklabasu ngarang numidang athengba phawbadadi Manipur da miyam gi lenga ama lengbagi matangda BJP gi masak naiba luchingba amataga unadri makoina BJP gi luchingba sing unaba phangdabagi maramna Jodhpur da ngarang dagi hauraduna thasigi taret phawba numit humni sunu sathagadaba RSS gi All India Coordination gi mifamda party gi national president JP Nadda yauna luchingba kiana saruk yakibana unaba phangdabani hairi Delhi da leiriba MLA singna athuba matamda president rule lokthokna miyam gi mihut singna semba lenga ama lehanaba aroba pangal thawna pothoktuna taksingadawri aduga karigumba anoba lenga ama soidana lehalakpa yabagi phibam lakpada hana state lenga lusinglamba miyoi dadi nahongana lusingbagi pham thindokpagi wafam su yaroi dawri MLA singna yaningdriba asigi mayokta karigumba center gi lusingba singna nampuda makhoigi aningba apambagi matungina thabak lokhalaklabadi party asigi manungda phongna nakpak tan rakpa yabagi oitokpasu leire hairi maramasna prime minister gi khongset asida Manipur da anoba lenga ama soidana lehalagani habagi chapchaba matam amasung lenga adubu lusingadaba miyoi gi maming laukthoklamloi hairi Human Bong Kuntra Gamari ki terror threat thamlakpana Mumbai da security ki section thara awangma thakta lehankre Mumbai police na mafam adu ki traffic police ki helpline ki phone number da Mumbai da leba gari Kuntra Gamari da RDX kilogram samri puba Human Bong Kuntra Gamari na city adu thugairagani haina threat torakpadagi mafam adu da section tharang lokhatpagi hiram da high alert thamkre Mumbai police ki maikai dagi phongdorakpada threat call adu mafam adu da pangthokaduriba Anand Chaturdas gi mangonana Laskar e Jihadi haina mingthonba organization amana issue torakpani haidi madugi makha tarapoda police na Maharashtra state sinba thungna section thorangi thabak sing adu hana dagi ka hena lokhatke police ki maikai dagi makha tana phongdorakpada kilogram samri ki RDX haptuna kar kunthra marida human bomb sing aduna miyoi crore ama hatnabugi pandam ne haina phongdorakle panba yabadi thawdo asi mafam adu da sasinaba bomb ge threat kya ama lakhraba matungda oyakpani ningthawkaba numitasu rupees koba miyoi ama phaba ngamkhibani Su extend tauba habasi India lengak na Manipur Legislative Assembly ki warip ikai khumnadabani haina kokomi na phongdorakre Kuki group singi suspension of operation su makhatana sangthaba habasi India lengak na Manipur Legislative Assembly na kumja 2024 ge February 29 da laukiba waripu ikai khumnadabani haina Coordinating Committee on Manipur Integrity kokomi na phongdorakpaga loinana su extend tauba yaning de haidi kokomi na thadorpa serolamada New Delhi da Chin Kuki narco terrorist singa suspension of operation su agreement makha sangdok na bakhuye pinakhiba India langa ki thawong yaning de asigumba armed group sing asna terrorist ki thabak sing amadi criminal ki thabak sing lepalaitana satharak liba marak sida su gi matam sangdokhiba habasi Manipur gi yellow missing gi interest ki mayok tani asigumba anti people oiba India government ki khongthang pokomina yaba ngamloi haide kumja 2023 ki March 10 da Manipur langa ki cabinet mifam na su agreement makha sathadana bawarep lawba laike hojik Manipur da president rule lengak laibaga loinana New Delhi na hablakpa authority amana state asigi lengak salairi adubu lairiba lenga asina Manipur miyam gi ihol khangna thabak tawdre su extend tawba haba silamdam asigi yellow missing amadi Manipur gi miyamna khankiba mihut sembu kalisu leitana khanbani zerols na makha taraduna Chin Kuki narco terrorism asibu aina yaba amagum recognize tawba thawong asina India government lamdam asomda narco terrorism thenglana ba lawriba thawdang
asida yamna chingnaba poe kumja 2005 amasung 2008 ta su chanaba haukiba sina Manipur miyamgi democratic oiba will gi mayokta narco terrorist sing asibu kan khatuna yokhatuna lakle asiguma group sing asibu yokhatpa India government gi thong asimakna international community na narco terrorism thengnanaba India government gi thorang da thajaba ngamlaroi haba wafam su thamle kumja 2024 gi February 29 da Manipur Legislative Assembly na amata oiba warep loduna su sanadana ba government of India da taksim khe adubu su extend torokpasina Manipur Legislative Assembly na amata oina lawkiba warep adubu ikai khumnade haba mayek sengna taklei president rulinga asina Manipur miyamgi ayaba yaudana nakal ahumge wari sanabada saruk yaba haibasi democracy gi basic principle bu thawai dabani zero sina makha taraduna leba asigi citizen singna leba asigi mafam punamakta maning tamna chatnabagi free movement hak leba asigi constitution na pidi adubu constitution na pidi bu wafam bu kari leitana armed narco terrorist group singa bargain taunaba posak ama India government on thokle masimakna narco terrorist ki thawulsilda India government na mitai singbu gun point da lanpha amagum thamle haiba takle haide chin Kuki narco terrorist singbu asigumba minamba pek agreement amagi marumda matam suppada yokhatuna thamnaba amadi makoibu legitimize taunaba India government na su extend tawbani haina lawbani maramasina koko min suspension of operation su agreement extend tawbagi mayokta matam suppada lepkani haina su zerols na makata na phongdorokle demand phangdri phawba neham jam haugi mathomangam pangthokloi hana thadau NP Assam na phongdorokle Kuki su militant group sing KRA UKDA KLA gi kadar sing na thadau literature society Assam gi chairman nekam jom haubu tamthina hat ki basigi asuma royal phanghanba thadau NP Assam thadau women association thadau literature society amadi thadau students association gi maikai de ki India amadi Assam gi lengak ta taliba demand sing phangdri phawba lekhidrabat nekam jom haugi haksang aroi ba mathomangam pangthok loi hairi thadau NP Assam na thador pu cherol amada lekhidraba nekam jom haugi haksang phang ngamlabasu mihat asigi asumba wild phangdri phawba peaceful oiba protest ama oina naikam jom hauge aroiba mathomungam pangthok taba haina thadau miyamna warep lawre hari mihat asigi matangda charter of demand sing yawba memorandum ama Assam chief minister KAAC amasung NCSAC Chief Executive Member sing India Government ki Union Home Secretary Assam ki Chief Secretary DGP Ministry of Home Affairs ki Advisor Deputy Commissioner sing Karbi Anglong amasung Dima Hasau ki SP sing da pisin khrei demand sing adu dimihat asin National Investigation Agency NIA da sinaduna thigat halu thadau gi identity bu protection tawgadabani India Government ki ayaba yauna Assam Government ki makhada Kuki thadau Memorandum of Understanding ama khuyek pinagadabani KRA UKDA KLA ka sign tawnori ba su lokthokadabani Manipur da base tawba militant sing Assam da gi takthokhigadabani sensitive area gi mapanda leriba militant sing gi kem hongdokadabani crime da senaba KRA UKDA KLA amasung Kuki National Assembly Assam gi luchingba sing phagadabani laikhidraba nekam jom hauge imung manung ta matik chaba compensation piba kalona na maha ke khwaidagi naknaba mioi amabu lenga ki thabak pigadabani Karbi Anglong da nekam jom hauge peace memorial ama sembatkadabani haibasini Myanmar की डेमोक्रेसी लिसंगबी ओंग सान सूची हाट की लेना फिबम लुबम ओंग लेरे हाइदे मसा की सही मरफु सुरबे म्यांमार की डेमोक्रेसी लिसंगबी ओंग सान सूची जुंता की कैसुम संगदा हाट की अनाबा दो हेना सोक्सिलकले हाइना ngara athengboda phongdorakre Kim RS na UK ki pausi amaga wari sanabada wafam singasi phongdorakhibani hat ki anaba do sokpa henjilakpada ki layengbada ka hena phagalakpa ki phibam leitabana kaisum sangi mapanda ki cardiologist amaga tana naba Myanmar junta na phongdokpa leikhrabani adubu wafam ase junta ki maikai dagi ayaba piraklabara piraktrabara haibagi akupa dudi maha ki maikai dagi phangba leitre Nobel Peace Prize phangkhabi Aung San Suu Kyi kumja 2021 ki February thada military na ku tawkhibadagi hawjuk phawba junta ki kaisum sangda leiraklibani Masanupa Kim RS na Facebook video da junta gi maikai dagi chathariba thong asi minuksi yaudabani mioibagi punsi da singnabani loina na yaba ngamloidaba maong ni haina upload tawrakhi mamang da UK gi foreign secretary gi pham pairam labi William Hague na Aung San Suu Kyi bu thadokpa yabagi matang adu yamna helabani haiba wafam phongdorakhi mioibagi minuksi ga loina na mahakpu thinthadana layengna ba appeal tawrakle Congress na ahanbo oina su agreement ki khuyek pinakibani haina Joyram Ramesh na phongdokhre Ministry of Home Affairs samadi Kuki su group singa makhatana sahi ama suspension of operation su agreement khuyek pinakibadu ki Congress party ki lusingba Joyram Ramesh na haidiba Kuki su group sing asiga Manipur da ahanbo oina su agreement khuyek pinakiba si Congress party na pangthokibani haina phongdorokle wafam asi Joyram Ramesh na mahake official social X account da post tawduna lebak miyam da phongdorokibani mahakna mahaki
social media X account thadorokpa warol aduda tha asigi tarahumde de Manipur de lakadoriba Prime Minister Narendra Modi gi khongchat asiga mari lenana tangai fadana Kuki National Organization KNO amadi United People's Front UPF suspension of operation Su agreement India langana khuyek pinakibani haiba suspension of operation gi agreement asi haukiba sahi 2005 ke August amada sanaba haukrabasu 2008 ke August kungani thoida makhatana formalize tawkibani adubo haiba Su agreement adu haukiba sahi 2024 ke February thadagi makhatana khuyek pina bangamdana lakhibani haina phongtokdana haiba Su agreement asi khwaidagi ihan hando oina Congress lengak ka tonakibani haina phongdorakle